ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯉꯥꯁꯤꯃ ꯇꯧꯖꯒꯦ ꯑꯗꯨꯒ ꯆꯒꯦꯝ ꯑꯃ ꯄꯣꯝꯖꯔꯒꯦ ꯆꯒꯦꯝ ꯄꯣꯝꯕꯩ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯣꯏꯅꯃꯛ ꯂꯩꯖꯔꯦ ꯑꯗꯒꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯒ ꯇꯧꯖꯒꯦ ꯑꯗꯣ ꯉꯥꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯗ ꯎꯠꯆꯒꯦ ꯑꯍꯥꯟꯕꯗ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯤꯔꯣ ꯊꯥꯎ ꯈꯤꯇꯪ ꯍꯩꯕꯤꯔꯣ ꯃꯆꯨꯁꯤ ꯈꯤꯇꯪ ꯍꯥꯞꯄꯤꯔꯣ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯈꯤꯇꯪ ꯍꯥꯞꯄꯤꯔꯣ ꯃꯣꯔꯣꯛ ꯄꯥꯎꯗꯔꯁꯤ ꯌꯥꯝꯗꯤ ꯍꯥꯞꯆꯔꯔꯣꯏ ꯑꯗꯨꯒ ꯕꯦꯁꯟ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯣꯠꯄꯤꯔꯣ ꯂꯥꯁꯇ ꯁꯨꯖꯤꯁꯤ ꯈꯤꯇꯪ ꯍꯥꯞꯄꯤꯌꯨ ꯌꯥꯝꯗꯕ ꯁꯨꯖꯤ ꯍꯂꯨꯋꯥꯒ ꯍꯧꯅꯅꯕꯗꯣ ꯈꯤꯇꯪ ꯍꯥꯞꯄꯤꯌꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯣꯠꯄꯤꯕ ꯁꯨꯖꯤ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯍꯥꯎꯕꯁꯨ ꯍꯦꯜꯂꯦ ꯍꯣꯔꯦꯟ ꯇꯥꯎꯕ ꯂꯣꯏꯔꯒ ꯑꯩ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯃꯥꯒꯤ ꯃꯁꯛ ꯃꯇꯧꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯎꯠꯆꯔꯛꯀꯦ ꯇꯥꯎꯕ ꯍꯧꯖꯔꯒꯦ ꯁꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯂꯣꯠꯄꯤꯌꯨ ꯁꯨꯖꯤꯁꯦ ꯁꯨꯃꯥꯏꯅ ꯇꯣꯠꯄꯗꯁꯨ ꯈꯔ ꯍꯥꯞꯄꯦ ꯇꯥꯎꯔꯝꯗꯥꯏꯗꯁꯨ ꯁꯨꯃꯥꯏꯅ ꯈꯔ ꯑꯗꯨꯝ ꯊꯥꯗꯕꯤꯌꯨ ꯍꯧꯖꯔꯒꯦ ꯃꯌꯥꯝꯅ ꯇꯥꯎꯕ ꯀꯥꯟꯗ ꯁꯨꯖꯤꯁꯦ ꯍꯥꯞꯄꯤꯌꯨ ꯒ꯭ꯔꯦꯝ ꯒ꯭ꯔꯦꯝ ꯂꯧꯔꯒ ꯌꯥꯝ ꯍꯥꯎꯕꯅꯤ ꯉꯥ ꯑꯇꯥꯎꯕꯗ ꯁꯨꯖꯤꯁꯦ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝ ꯄꯣꯝꯕꯒꯤ ꯃꯌꯥꯝꯗꯣ ꯑꯩ ꯑꯃꯨꯛꯇꯪ ꯇꯥꯛꯆꯔꯛꯀꯦ ꯁꯤꯗ ꯍꯪꯒꯥꯝ ꯂꯩꯔꯦ ꯁꯤꯗ ꯄꯥꯈꯣꯜ ꯂꯩꯔꯦ ꯁꯤꯗ ꯍꯋꯥꯏ ꯃꯇꯣꯜ ꯂꯩꯔꯦ ꯉꯥ ꯈꯤꯇꯪ ꯍꯥꯞꯆꯒꯦ ꯃꯀꯨꯒ ꯐꯖꯅ ꯁꯦꯠꯇꯣꯛꯆꯔꯒ ꯍꯔꯤꯕꯣꯞꯅꯦ ꯀꯦꯡꯉꯣꯏꯅꯦ ꯌꯦꯟꯗꯦꯝꯁꯤ ꯈꯤꯇꯪ ꯀꯨꯞꯄꯒ ꯁꯣꯏꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯌꯣꯡꯆꯥꯛꯁꯤꯒ ꯑꯗꯒꯤ ꯁꯤꯗ ꯍꯋꯥꯏ ꯊꯔꯥꯛ ꯈꯤꯇꯪ ꯍꯥꯞꯆꯒꯦ ꯆꯦꯡꯁꯨ ꯁꯤꯗ ꯂꯩꯖꯔꯦ ꯍꯋꯥꯏꯖꯥꯔꯅ ꯁꯤꯗ ꯂꯩꯖꯔꯦ ꯃꯣꯏ ꯃꯌꯥꯝꯁꯤ ꯇꯧꯔꯒ ꯑꯩ ꯄꯣꯝꯖꯔꯛꯑꯒꯦ
ꯌꯣꯡꯆꯥꯛꯁꯦ ꯁꯨꯃꯥꯏꯅ ꯄꯥꯛꯅ ꯄꯥꯛꯅ ꯁꯣꯏꯖꯒꯦ꯫ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝ ꯄꯣꯝꯕ ꯍꯧꯖꯔꯒꯦ꯫ ꯑꯍꯥꯟꯕꯗ ꯏꯁꯤꯡ ꯈꯤꯇꯪ ꯍꯩꯖꯔꯒꯦ꯫ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯁꯥꯔꯛꯈꯤꯁꯅꯨ ꯑꯗꯨꯒ ꯃꯊꯪ ꯍꯥꯞꯀꯦ꯫ ꯉꯁꯥꯏꯒꯤ ꯍꯪꯒꯥꯝꯅꯦ, ꯆꯦꯡꯅꯦ, ꯑꯆꯥꯊꯥꯎꯅꯦ, ꯌꯥꯏꯉꯪꯅꯦ ꯇꯧꯕꯗꯣ ꯑꯩ ꯍꯥꯞꯆꯤꯟꯖꯔꯛꯀꯦ꯫ ꯏꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯨꯝꯕꯨ ꯈꯔ ꯁꯥꯔꯀꯥꯟꯗ ꯍꯥꯞꯄꯤꯌꯨ꯫ ꯑꯗꯒꯤ ꯃꯊꯪꯗ ꯉꯁꯥꯏꯒꯤ ꯌꯦꯟꯗꯦꯝ ꯀꯨꯞꯅ ꯁꯣꯏꯕꯗꯣ ꯑꯗꯨ ꯍꯥꯞꯆꯤꯟꯖꯔꯒꯦ꯫ ꯉꯁꯥꯏꯒꯤ ꯍꯋꯥꯏ ꯊꯔꯥꯛꯇꯣ ꯁꯨꯃꯥꯏꯅ ꯁꯧꯒꯠꯂꯛꯄꯁꯦ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒꯦ꯫ ꯑꯗꯒꯤ ꯍꯥꯞꯆꯤꯟꯕ ꯌꯣꯡꯆꯥꯛ, ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ, ꯉꯁꯥꯏꯒꯤ ꯉꯥꯗꯣ ꯑꯩꯅ ꯐꯖꯅ ꯁꯦꯠꯇꯣꯛꯆꯔꯒ ꯊꯝꯖꯔꯦ꯫ ꯁꯤꯒ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯍꯔꯤꯕꯣꯞ, ꯉꯥꯔꯤꯒ ꯃꯣꯔꯣꯛꯀ ꯈꯤꯇꯪ ꯃꯦꯠꯂꯒ ꯍꯥꯞꯆꯒꯦ꯫ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯍꯥꯞꯄꯤ, ꯑꯗꯨꯒ ꯑꯉꯥꯡꯕꯁꯨ ꯈꯤꯇꯪ ꯑꯁꯨꯕꯗꯣ ꯇꯤꯡꯉꯒ ꯉꯥꯔꯤꯒ ꯈꯤꯇꯪ ꯃꯦꯠꯂꯒ ꯍꯥꯞꯆꯒꯦ꯫ ꯃꯇꯥꯡꯁꯤꯗ ꯍꯋꯥꯏꯖꯥꯔ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯒꯦ꯫ ꯍꯣꯔꯦꯟ ꯂꯣꯏꯕꯗꯁꯨ ꯍꯥꯞꯀꯅꯤ, ꯍꯧꯖꯤꯛ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯒꯦ ꯌꯥꯝ꯫ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯑꯣꯠꯆꯔꯒꯦ꯫ ꯑꯩ ꯁꯣꯛ ꯇꯧꯁꯟꯖꯔꯗꯕꯅꯤ꯫ ꯑꯗꯨꯅ ꯁꯣꯛ ꯇꯧꯁꯜꯂꯝꯗꯥꯏꯗ ꯑꯩ ꯍꯋꯥꯏ ꯃꯇꯣꯟꯗꯣ ꯍꯥꯞꯆꯤꯟꯖꯍꯧꯔꯒꯦ꯫ ꯃꯣꯏꯗꯨ ꯍꯥꯞꯆꯤꯟꯖꯔꯒꯦ꯫ ꯁꯣꯛ ꯇꯧꯔꯒꯦ꯫ तेजपात, जीरा मछली marinara. Chagem pombase matam khitang kuina changani magi mayamdi yam yambanina madi manthokka manhinga tawada matam khara kuina lawbiyu mathangda jira asuba khitang hapsage
ꯐꯗꯤꯒꯣꯝ ꯑꯁꯨꯕ ꯁꯣꯛ ꯇꯧꯁꯜꯂꯒꯦ ꯉꯥꯛꯇꯪ ꯉꯧꯔꯕ ꯃꯇꯨꯡꯗ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯁꯣꯛ ꯍꯩꯖꯤꯟꯅꯕ ꯇꯧꯖꯔꯒꯦ ꯑꯩ ꯍꯋꯥꯏꯖꯥꯔ ꯂꯣꯏꯔꯛꯄꯗ ꯈꯤꯇꯪ ꯑꯗꯨꯝ ꯍꯥꯞꯆꯔꯒꯦ ꯌꯥꯝꯗꯤ ꯍꯥꯞꯆꯔꯔꯣꯏ ꯉꯁꯥꯏ ꯈꯔ ꯐꯖꯅ ꯑꯗꯨꯝ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯑꯗꯒꯤ ꯄꯥꯐꯣꯔ ꯍꯥꯞꯄꯒꯦ ꯄꯥꯐꯣꯔ ꯍꯥꯞꯄꯒ ꯇꯤꯜꯍꯧ ꯃꯅꯥ ꯈꯤꯇꯪ ꯍꯥꯞꯆꯟꯖꯔꯒꯦ ꯑꯣꯠꯆꯔꯒꯦ ꯊꯨꯝ ꯍꯥꯞꯆꯔꯒꯦ ꯊꯨꯝ ꯍꯥꯞꯄꯒ ꯉꯥꯛꯇꯪ ꯁꯧꯍꯜꯂꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯕ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯟꯖꯔꯒꯦ ꯁꯤꯒꯤ ꯌꯣꯡꯆꯥꯛꯁꯦ ꯏꯁꯤꯡ ꯑꯁꯧꯕꯗꯣ ꯁꯣꯏꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯑꯁꯧꯕꯗꯣ ꯆꯥꯖꯨꯝꯗ ꯍꯥꯞꯆꯤꯜꯂꯒ ꯑꯃꯨꯛꯇꯪ ꯍꯩꯖꯤꯟꯖꯕꯅꯤꯀꯣ ꯀꯩꯅꯣꯗꯤ ꯌꯣꯡꯆꯥꯛꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝ ꯂꯤꯌꯦꯕ ꯃꯁꯤꯡ ꯌꯥꯝ ꯄꯥꯜꯂꯤ ꯅꯍꯥꯟꯋꯥꯏꯗꯤ ꯌꯥꯝ ꯊꯣꯠ ꯊꯣꯠ ꯂꯥꯎꯋꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯌꯣꯡꯆꯥꯛꯁꯦ ꯌꯥꯝ ꯂꯤꯌꯦꯕ ꯑꯗꯨꯅ ꯑꯩꯅ ꯏꯁꯤꯡ ꯑꯁꯧꯕꯗꯨꯅ ꯑꯃꯨꯛꯇꯪ ꯍꯩꯊꯔꯒ ꯊꯝꯈꯤꯕꯅꯤ ꯑꯩ ꯎꯠꯄꯗꯤ ꯎꯠꯆꯍꯧꯗ꯭ꯔꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯇꯧꯕ ꯑꯩ ꯍꯧꯖꯔꯒꯦ ꯊꯨꯝ ꯈꯤꯇꯪ ꯉꯥꯔꯤꯁꯤꯅ ꯈꯤꯇꯪ ꯍꯥꯞꯆꯔꯒꯦ ꯉꯥ ꯃꯆꯦꯠ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯒꯦ ꯂꯣꯏꯖꯔꯦ ꯇꯤꯜꯍꯧ ꯃꯅꯥ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯒꯦ ꯁꯤꯅ ꯂꯣꯝꯕ ꯑꯗ ꯇꯤꯜꯍꯧ ꯃꯔꯨ ꯑꯁꯣꯏꯕ ꯈꯤꯇꯪ ꯋꯥꯎꯔꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯂꯣꯏꯖꯔꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯃꯇꯥꯡꯁꯤꯗ ꯁꯤꯒꯤ ꯃꯊꯦꯜꯁꯤꯡꯁꯦ ꯂꯣꯏꯖꯔꯦ ꯁꯤꯅ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯕ ꯂꯩꯖꯔꯦ ꯁꯤꯅ ꯆꯝꯐꯨꯠ ꯒꯖꯔꯒ ꯀꯣꯕꯤꯒ ꯂꯩꯖꯔꯦ ꯑꯗꯒꯤ ꯁꯤꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯁꯤꯗ ꯂꯩꯖꯔꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯀꯣꯠꯅꯅꯕ ꯁꯤꯗ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯔꯦ ꯁꯤꯅ ꯍꯋꯥꯏ ꯃꯇꯣꯟ ꯁꯤꯅ ꯂꯦꯇꯨꯁ ꯁꯤꯅ ꯐꯩꯖꯥ ꯁꯤꯅ ꯇꯤꯜꯍꯧ ꯃꯅꯥ ꯄꯥꯟꯕꯤ ꯁꯤꯅ ꯃꯔꯨꯗꯣ ꯈꯤꯇꯪ ꯁꯣꯏꯔꯒ ꯍꯥꯞꯆꯕꯅꯤ ꯑꯗꯩ ꯁꯤꯅ ꯉꯁꯥꯏꯒꯤ ꯉꯥ ꯑꯇꯥꯎꯕꯗꯣ ꯌꯥꯝꯅ ꯒ꯭ꯔꯦꯡ 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 ꯌꯥꯝ ꯂꯥꯎꯔꯕꯅꯤ ꯁꯤ ꯁꯨꯃꯥꯏꯅ